Maitayana Sumang Masit Amaneba Tumam Desu, Sikanagre, Kitirida, Suksab conflicts, Langak Yaudana, Sumana Queen, Sataraga labor took the Lebaxi, my Yak Bahoraban, Pajana Hak Bahorin, Pajana Hak Pibes, permanent mark name to Holis. Hariba militant groups in say, Anida Ginanga Sini Punitura Pumangara Muklair, Masaputurin. Hariba, Matiki demanded to be 75 years, 75 or 74 years to be exact. Satarakpa, conflicting Oiba. Conflict creating oiba government of India gi policy sida kay yaure namdhaba amadi saugatpa ani thokna nakalamana namdhaba nakalamana saugatpa sigi saugatpa namdhaba policy si follow tawrala akan sida Manipur si kanglup nine tapna khaidorakpa naga haiba ama maitai haiba ama kuki haiba ama machet compartmentalize tawrakpa haibadi ka amada ka khandamai manungda tongan leigadabani haibagi concept ama build tawrisi Aku pun merak sida lak pemayi ngakten. Sathagriba policy mayam si, sina matam sang na ngasi pigam si taana ban semak pane. Ngasi leiba aku Manipur gi hauzik hauriba wahau thuiba conflict crisis se. Sisi accidental natte. Siki crisis si ngasi si pigam si taana bahaidana. Bharat Sarkar na Manipur Sarkar si jinaraga matam sang na satharakpa policy amagi result nebo. Ngasi aku na uris. Aduh taragadi aku na handuk na yeng ba masang isi Genesis karai dagi lak panu habjuk lai isi aku Union of India ada til laga Manipur se lai legally Bharat haibalam sidai aku amani haidana 1949 da Manipur ga India ga treaty ama accord ama soi tau na yena hai bani ko soi tau na yena aduh treaty du matung na aku si Bharat pulle haidana lau tho ga 1949 dagi 2023 ba koi lai 49 ni matungda laiba Manipur gi saktam singse sigi daita khuding maksi Bharat Sarkar na pugadaban Manipur ga makhoi ka gi marakta khwaidagi liba wahom leiri hariba 1949 gi merger agreement se aikhoi si nampu da loksan gi bani evidence lay proof lay nampu da loksan gi bani aikhoi gi ining thause nampu da force da treaty sida accord sida soi tawhan gi bani habi Manipur laws. Sigi contention si laid. Oldest contention in Manipur. Sigi matung sida 49 dagina 72. 23 years sang state pangna bhona bada. Kuigi mamang da Manipur di 1940 ga 8 da sovereign democratic nation maning tamba ganatantra satpa laiba ama oi khrabane ba. Southeast Asia amadi even South Asia da masagi constitution izaraga Constitution adopt tawzaraga enforce tawzaraga state assembly ama semjaraga election tawraga mihut khallaga mihutuna sarkar opposition assembly leire with the king as its nominal head maning tamba leibak ama haibadu khwaidagi han bagana tantra satpa leibak haiba lam sigi stretch da me pulap si putho yeng taragadi yam tin pikpa area am khakneba but we were the first nation in the whole region. Quite the first sovereign democratic nation. 49 da merged over matunda we were reduced to a part C state. Bharat ki state singsigi manungda quite the thak name state si kai kawi part C state kawi. Kai ki thak name hai no haibada state amadi union territory study masagi mihut election tawraga khallaga miyam duna masana ngaksabagi khudung sab lay part C state tadi miyam sina ikhogi mihut amada khangbagi ikhoda sakti pide ikhoi si kanana nga kadagi haibada New Delhi ne appoint over commissioner amana Manipur se nga kadam hariba commissioner sina kadai dei la kadabno da military background gi la kadam adu itaragadi Manipur si military rule da ne thamamis ikhoi ne statehood yam hana tale Manipur di maning tamaga leiramba leibak amakhang ni already hana sahi kulhumdoi sange ikhoi phangna bo hotna bada ikhoi phangdungai amamang da Nagaland hana pithokre sigi sida 23 years state ngai baduda ikhoi gi matam dugi Manipur masa singdu pelam gadra pelamoidra Bharat ta pulle sena pulle forcefully su pulle contention leiringai du da Manipur na thami matam duda offer se Bharat ta noi gai khoi ga punji hairabani na saman lengmana na hingminasi na khoi dong na khoi su election tawjage election tawbagi right pibiu ikhoi state hut haibse pibiu hana ning tamaga leiramba leibak nina part C state oina khoi hingjaning de ikhoi state hut pibiu na yamna peaceful loiba sidi Bharat ki constitution gi manung da su leiba pot oiba si sahi kun go humdoi ne ngairis phangna bo hona bada
Masih aku tahu mari thengna bada wai para hai 6 months adamu most mai thari se 6 months mai tha bada mamang da recent times da aku lui wa gi then chahi kulum du ngai be kyang waram gani by then it was too late aduna matam dugi Manipur gi naha sing sina decision lawe kai gi sigi laibak sidai khoina pullaga leiraga kai gum matam amatta da tungda ai ga moiga saman leng manana usipna na loina ba haibu sung uithoroi ba moina khoi se adum namtharaga loisanna ba se sanga dawna treat tawraga thamba se thammani haibu se ai khoi ga hallaman sing duna khangre ba matam sida thingnara ibe struggle duna aduna lan horani ning tamba talani haidana tamdagi amadi singdagi lal hoba sembre tangida ina lakni di lal hoba si kanana sembano haibus naga lal hoba su kanana sembano valley based lal hoba sing su kanana semban hana leramda 1949 da leramde 49 matungda 70s da 69 60s late 60s loi salakpa saisidagi pura home tawgre kaigino haibada bharat ta ikoina pulluraba matungda ikoise third class citizen amoina leibado adugidu piu na protest tawba haijaba phajana su haiba amadi andolon tawraga yenge tadre sahi kulhumdoi ngaire then sahi kulhumdoi yam sangeba sangbanina realize tawgri pai pusingdo tawbuduna ningdamba natana khoi upai le roisigi makhada na lan se hogre hauri sibla hauri balan se justified oiba kaigino da bharana khoi treat tawgiba method china justified oiba aduna justified oiba duna public support phangbadagi Manipur sida paktakna na lal hobasi to atu ga yaure yawpa matam sida thingba ngamdre kamaina fight tawni doi targadi as a counter insurgency program insurgency namdhana bagi damakta sathaba policy ama oina suddenly in the second part of 1980s 85 ki matung se sigi sida number 4 se hana sungai sizinarambani sana teba khoida suddenly number 4 si syringe ni injection ni sizinariba method si number 4 si Manipur suddenly haijal eba haiba matam sida lalahuba yang laukhalakpa amadi number 4 Manipur haijalakpa sika chapmana widespread ta nahamayam sire mayam na lalahuba yawre nisa sawya da bakhaiduna lalhoba yawba nisa sawya bakhaiduna sigiba loigiba mathanda si target tawraga drug si thajale aisai bi yawrak pasidagi middle control tongno honabada heroin control tok thokre adubu drug ti pijada ba yada banina India gi farm scale industry na sungba drug makhal heroin si ahan bagi phase 1 gi si Burma dai lak heroin pusalakpana Bharat Sarkar na pusalakpa anirak suba phase sidana heroin loigra matung sida farm scale industry na puthore drug si SP tablet ne M10 ne cup syrup ne codeine phosphate hais quite popular oi ba sigi drug ahum se hongsu hongba sigi semung tora tu gai haijale na khona pakhang phagalakpa matam adai do oi dui akhoina akhole sabi mapung phare late 90s amadi 2000 millennium haurakpa gi 20 years se sigi sida farm scale industry gi drug sin amo pulap Manipur si yom sigi talak sida NDPS ta SP tablet si NDPS ta singakpa sida gi narcotics ta singakpa sida gi ba si over the counter yon ba yaraktraba sida gi SP tablet ki sky blue and white oiga capsule sida tramadol si na hapsal tramadol hai si painkiller ni SP tablet hai si painkiller ni SPC hapta bida cover sida tramadol hapaga painkiller ni na same category ni na drug lalon basing sina tramadol hapsalaga yole yon basida nisa sari bangang sing sina pandre moidri sari ni na khangbani na palaktre bani na SP out da targa di enten mathanda su saba popular oide sada badi natte aduga ahum si masagi SP turak pasida ani sigi popularity consumption se decline amuk lakpa sigi matungda kiksipa na bana third phase among lai si third phase sida lai sina WY ga heroin sigong halakpa WY ga heroin ga hale third phase sida aduga source mu yeng matamda WYC Burma amadi China rom dagi saraga pusale India da thajala ise aduga WY sari ba drug sina precursor chemical se ma saduri ba drug se sisina India dai thadu South Asia da adu targadi lai ba drug ki trade se da karam balabak se na ge si sawak pa ma khoi khangbang ngam me ko precursor si WY sana si Bharat tagi pieba aduga outsum dagi saraga amu subcontinent nam thajalakpane so both countries ani maksi drug lalon basida in different capacities lo yauri ba aduna WY gi si nakalani muk chenare heroin si yengak pa matam sida heroin se khoi isana putho leram bane
अहम फेज 1 म्यांमार पुसले थर्ड फेज हीरोइन से ब्राउन शुगर भो मणिपुर प्रोड्यूस तौ लेरबने थर्ड स्टेज ब्राउन शुगर भो साबे कानी ब्राउन शुगर मखा ताबसी थुम मोरोक स्टेज लाइट किस हिमालयन रॉक्स सॉल्ट अंगोब पिंक यानब लेबने थुम मोरोक मकुप यानबगी मचू से थुम मोरोक है थर्ड स्टेज ने नेक्स्ट स्टेज फोर्थ स्टेज से हीरोइन पुथोक्तोइने ब्राउन शुगर बुक पुथोए इन सम फैक्ट्रीज थुम मोरोक से चांग पुथोप ngame नंबर 4 बो पुथोप ngamdri मणिपुर सो देयर बाय अखोइना हाइबा चांग से पुथोगा सिगी प्रोडक्ट सी अखोइ मणिपुर की मपानदा म्यांमार नत्रगा मेनलैंड इंडिया दा थाई अदुना मरम मोइदना मेनलैंड इंडिया दा कइगुं कांदा ब्राउन शुगर मणिपुर की ब्राउन शुगर किलो मैम फारे फारे ना तौरी मैम से अखोइदगी सुंदुओगा पुबा अखोइ इसादगी थादोखिबा अखोइ लमदगी पुथोखिबा पोथो ओइबैने अखोइदगी ngakतने अदुना ब्राउन शुगर बुक सुंगगा थादोगा हीरोइन अम ओंथोगा म्यांमार दगी मणिपुर दम थाजलकबा सिगी से अखोइदा चाहौबा अमदि मणिपुर लालगा चतखरगा सब कॉन्टिनेंट बांग्लादेश सौना अखोइ श्रीलंका योंग सप्लाई पीबा सिना चाबगी फेज तने 1970s तगी हौरा कांसे 2023 बगी ड्रग की फेज पुसलाइबा चारिबा अमदि चेनरिबा लमसिंग सिमोइना सानरिबा रोल्स की सराकबा पॉलिसी राक्तने को ड्रग तौसे ड्रग की पॉलिसी भारत की म्यांमार की इलीगल ओइबा तोानबा पॉलिसी दी पॉलिसी ने सिगी सेम तालक्सिदा अमुक हंदोगा 1980 सिदा हंदो येंगबा मतमदा नागा मयाम अमा कापथबा हौरे तमदा मयाम अमा कापथबा हौरे ड्रग नाकलम ड्रग की लानम तौरिको अदुगा नाकलम मयाम अमा कापथबा हौरे चिंगदा कापे तमदा कापे कापगा मयाम अमा सी नोइ खंगहौब्रा खंद्रे नोइ मतमदा याम थी याम सी अदुम सिरकपदुना टिल द लास्ट फेक एनकाउंटर किलिंग 2012 तने 2012 फो अदुम कापगा दम हलमेब सो सिगी प्रोसेस सिदा तौरिसी ड्रग चाउ या बगैना ड्रग सिहनबा चाउ या बगैना कापगा हापा समय सु खंगदे समनदे सु खंगदे लालहौबने सु हाई लालहौब नतबसु कोथोंग अमा यावरमी पकात कापा हाले एट द सेम टाइम दैट वाज अनदर पॉलिसी कापा नमधाबा रेप मैम तौई मैम नुपी मैम हाथ की सोदोमी तौई अंगांग नुपामसा रेप तौरीनी अदगी मसा की फैमिली की ममांग मसा नुपा की ममांग रेप तौरीनी अखोइद तौरिबा मैम से देन इन्यूमरेबल नंबर ऑफ डिसअपियरेंसेस मांगिबा कयामा थीबा खंगदबा कयामा सीगिबा कयामा सेपरेशन सीसिमा टिल अदम चथरा लाकपदना मसिबो अदम चथरी हाथ 2012 ता लेपी अदुगी मतुंगदा हाथ तारगसु सेम सप्रेसिव पॉलिसी दी मसिबो अदम चथरी सिगी काउंटर इंसर्जेंसी पॉलिसी हाइतारे सिगी काउंटर इंसर्जेंसी पॉलिसी सिदा मणिपुर की ओइना पुलप मांगनबा अखोइ मिचंगी तुंगी फ्यूचर पुलप मांगनबा मोंगी मखलगी पॉलिसी चथबा अमुक हंदोना येंग मतमदा 80 सिदा मणिपुर रिसर्च मतौबा होवे रिसर्च जियोलॉजी डिपार्टमेंट ना तौबनी मणिपुर कई और कई मिनरल्स and the natural resources फंगे हाइदना थीबा सही कुंठा मुक संग रिसर्च तौवे कुंठा मुक तौरबा मतुंग सिदा खंगे मणिपुर कई फंगे सोल दे रिकॉर्डल वे ले थाव नेचुरल गैस प्रेशियस स्टोन्स एल्यूमिनियम लाइमस्टोन जस्ट रिसेंटली प्लेटिनम बो फंगे हाई रिपोर्टेडली यूरेनियम सु फंगे हाई रिपोर्टेडली नि which is very likely लाइरिबा कोई मणिपुर की जियोलॉजिकल कैरेक्टरिस्टिक्स में आमसिदा मिनरल ngakतने सिगी मिनरल मैम से लेरे हाइबसे खंगबदगी मणिपुर सरकार ना प्राइवेट कंपनी सिंग सिदा मिनरल मैम से माइन तौनबगी राइट सी याम ngaliंgai मतमदगी पिथोगा लेरमे थिंगगा लाए लिसांग सिना मचे 1980s तगी तौरप रिसर्च तु खंगे अदुगा हौजिकी अमुक फेसिना लेरिबा मिनरल मैम से लुट तौर पुगिनबगी स्टेज अमगा अदु तारगदी मणिपुर 1949 दगिना 2023 बौसिदा अखोइना भारत की फिबानुंग पुल्लबा मतुंगदा अखोइदा ओइरइबा फिबम अखोइदा मखोइना पीगिबा ट्रीटमेंट अमदी मणिपुर की ngasi लेरिबा सप्तम से अखोइ करिगी फिबम दगी पुरक्के हाबसी ड्रग की लान नमधाबा लेजिटिमेट ओइबा मियामगी फंगफम थोकपा गणतंत्रिक ओइबा डेमोक्रेटिक ओइबा राइट्स कॉन्स्टिट्यूशनल सु ओइबा पीसफुल सु ओइबा राइट्स मयाम से पीदबा मनुंग मतम चाना पीदबा अमदी मदुगी राइट तो तानबगीदमक्ता अखोइ सिदोक्तबा यादबा इखेंकत्तबा यादबा अमदी लेबाक मै थादबा यादबा अदुम मतम पुंबदा
मसीना ताकपदी कईनो हाइबदा अखोइसी लेंग मानना लोइनदे हाइबसिगी प्रमाण अखोइसी थर्ड क्लास ऑर्गेनिज्म अमदौना नमधाब मीने नभौ खंदबा सिगी सप्रेसिव ओइबा एरोगेंट ओइबा उसित्तबा मखलगी पॉलिसी से सिगी सिना अखोइदा 1980s late 1980s sida muk sap sana ka doge da nakan ni ngasai gi parallel oiba 3 policy du chathari ngai manung sida third policy amaga muk sem 1980s loirak pasida Burma dagi kuki sing pusala aga Manipur da kuki khulai pai ba militant group semi Manipur da kanana semi Bharat Sarkar na semaga pusale kari demand to holle greater Homeland Greater Cookie Land, Jalengam, blah blah blah. Mayamama, demand to hold. Hariba militant group sing say, Ani the Ginanga Sini Punitoira ni Pumangara Muklair, Masaputoin. Hariba group sing Siga Bharat Sarkarga, Manipur Sarkar, no make up Nara Rain assist by Aramu ear. In reality, the Bharat Sarkar Sembane, Kana Seasonaraga, a Samai Seasonaraga. Semba Kadonaba, Naga insurgency ga, Belig insurgency ga counter Donaba. Naga Sunintam Genatan Bani, Belig Sunintam Gentan Bane. Aduna ringtam gen ani maksina talak panina masi counter tongnaba khulai pai loop ama sem bane hari loop se hek araiba border state ni nai khodi black activities mayam se black market sem song dum leiba ma phamne sigi hek araiba black market illegal web activities mayam se loin free thadu tohan bane tohan basida tamgi khulai pai ba lal ho basing si loina tak thokre chingdagi loina tak thokpa matam sida masi aina haibana te data da haibani ko Lairiba Manipur gi changing political situation sida sing da laiba Manipur gi mahousa gi phibam da ecology da laiba ahong ba sing se siga correlate tawra ga yengmin na bane Manipur gi narcotics ki lairiba data sing sida 1980s stagi hauraga kuki militant group semba hogi ba matam se sigi sida drug proliferation hawi naga namdai maitai namdai drug proliferation haure aduga kuki khulai pai semgre Semgraba matung sida sapmana na amuk at the same time drug ki sang hengalakpa popi thaba hogalakpa aduga loina na hauji wathok oiriba mitok mayam ama sangakkhibagi wari se khwaidagi chawba pull factor hai masi akoina geographic population gi theory da pull factor se habidi kaino singjanba lairiba condition duna mi se la aga leibada khudong saba piba sigi khudong saba se kai pige da popi thana ba labor se chip labor se sigi si Burma dagi irai laina pusalakpa at the same time moi community gi oiba saktam ama mi masingi population ama demographic shift ama purakpa da su mateng pangba for the larger political objective of demanding a homeland from Manipur mi masing am dragadi homeland tan badi amu yaroidana aduna adugi demand gi makhada high population demographic imbalance se create tawdaba yade banina ngasai drug tagi laiba paisa duna pusalakoi mi du paisa sangdoina tra puraga masida nungsit pijaraga thamya dawna teba mi ama lam anobam da lakpada sangdoi si ma sana ba sangdoi ni sana ba si paisa ni at the same time mahak pusoktana pandana ba ngakna ba protection ama su sange ba sigi protection sina militant group sing sina pire aduga moi pusalakpagi paisa tingi ba khudung maksina drug tagi tholoi ba paisa sina pire marambi kani lokpada popi thabada moina phangi ba khusuman mayam do sina funding tawraga mitop si sanghalle aduga sanghala aga lisang setna ekhoigi Manipur masani haidana aduga India gi citizen ni haidana recognition pitho oga leirambane taking over 40 years active chahi ni phugi mathak se phajana actively loina mak domicile pithokpa khoida tawrami se aduga electoral role da makhoi se loina mak chalhalambane that means kaino citizen ola banatra bo thada ya taragadi mihut khanba matamda democracy di mi amaga vote amaga neba loi decide tawrapra sigi decide tawre ise hairiba policy sigi makhada chathagriba policy mayam sing sigi makhada pusalakhiba mitok mayam do aduiduna legitimize tawrakpa moi masagi Manipur da leiriba makhoi position se legitimize tawre aduga leibak si thugai gadabani haidana phurup amada particularly Maitai community da pulap taisal kan sida moina manung da tawri bane farias oba phattaba designs mayam phattaba karbar phattaba lalon ba mayam dudi loi khumjal la thamme hairaga Manipur thugai na bane demand tawrak pane ba kanana semakpa kanana yokhalakpa haibada Bharat Sarkar ga Manipur Sarkar ga semakpa amadi yokhalakpa masi tawris aduna hawjikla iba poti
handak yengsi crisis sidagi kana kana benefit tawgen crisis si kana kana yawgi habise ekoi thiba khangdri maitai ga kuki ga sabak na pulop khatna bane na puthu e hauji adu taragadi loinamak maitai su mayek sengna loinamak maitai gi lepabra kuki su mayek sengna kuki gi pulop lepabra khaidok khaijin amtra leitrabra adu ngasi thengnari ba lan si maitai na thoi se manipur kan se na thokpani adu taragadi manipur kan se haiba singsida tasengna maki manipur gi lepa lepham thukpa da leptaba kana kana yauri kana kana lepa yauri habise kuna thiduk ta taragadi karam haina thengna bangam doino hauji already lebaksi mai yek pa horabani paijana hak pa horin paijana hak pa habise permanent mark neba case pe na yek pa na teba buffer zone na hauji create tawre ise sigi lairiba situation sida aikoina hauji ugadaba si laiba ngasi manipur gi iriba phibam si no manini gi wafam na teba bisang sina active 40 years and above late 80s tagi early 80s tagi hogi ba government gi policy mari manga yam phajaba policy mari manga se irrespective of who is in power in the center delhi da kana power legi habise mathong ta de just sigi policy se manipur sida namjal la thamakpa aduga hairiba khulai paiba kuki khulai paiba sing se tamgi khulai paiba singda dominate tawraga leiriba matam se sigi sida singda popi thabagi record am bholaite somna kanda sajik tampak ta battalion maya ama thajallaga takthoga lakpa dagi surachanpur yoga thangjing yongna takthore valley dana kanna kapaga hali aduga singdana takthoga myanmar rom de inthokre sibya ba sigre sigi lemhoriba space se koina semgiba kuki khulai paiba singdo khilla thanam bane sigi khulai paiba singsina lamdo control ta hore aduga popi thada ba horok pane ba trap lalon ba hodar pane ba border pra free ga loin ba unmen ne thadu tham bane na sigi thadu ga tham ba sidagi pusala e paktak na loin thare adugi konana ba population du pure ngasi political demand tawre adu taragadi hairi ba ngasi khuna fight tawri ba group se kanana pusala khibano manipur du ngasi kuki furup sina pulap samana na lepaga makoigi asoiba makoigi aranba khudungma kupsalakan sida aikhodo onkhatlaga manipur si sarwa chawba moi gi ne na claim tawraga pugadabane na bharat sarkar ga wari sanari aikhoida them balakpra mitai da them lakpra lakte home minister na haire parliament foreign national yaure na achim nadi ho foreign national yaure haire foreign national ni yaure haire ba kangbu singdo adula semba lupto adugi mi huttuga di unara wari sari adu taragadi chinda hairi duga moi gadi themaga moi phadaraga moi wari sari moi demand tari ba demand kaino manipur thugai sai bagi agenda se moi unara wari sari moi te gi demand ka bi tatrino adu taragadi lai ri be khoi gi government ani maksina conflict se sanari ba rules kaino conflict ki theory da suksa bu conflict se lengak yaudana sumaina koina chatharaga leibo othukte adu taragadi lengak na lauri ba rules se manipur kan gena lauri bra natraga manipur thugai na ban huzik home minister na paijana ha buffer zone na ngasi manipur da singna tamga ani gi marakta samban kha gre sigi samban si hen ma pangal kangkhat halani so haire loina mak su khane haire adu taragadi sigi haiba tawriba khuding makse khu yadori bra lisang sina sum chatha halakpa demand ta halakpa phamba challaga hippa challe haidana sigi phibam se yongna base bharat sarkar amri manipur sarkar na purakhibaneba aduna maram moidana makoina semakpanina makoina taw haiba demand taw hanbanina bharat ti phiban thugai gi haibana te ba kukina haris manipur thugai gi haibani bharat ti phiban ung dum leija gi haibane aduna makoi gi demand se pithu edana maitei dana sumang ma chet amane ba thungam dei se khana gre delhi da obasid de ten da khana ba hawra makata na athubu matam lam khana rani hai gre adu taragadi ngasi ma bharat sarkar na tawriba magi policy amadi lisang sitna tawraga lakpa policy ani do samjanba matamda adum tuna chattabra habise aikoina chawak ma khandaba dum loi phangane adu taragadi problem sigi genesis se karai de hawrpanu habada bharat sarkar de hawrpane magi lenga tuna mana chathaba policy duna adu taragadi aikoina thengna gadabase hausi kanamta natte bharat sarkar thengna gadabane maramdi masi thoiba conflict se bharat sarkar na semba lisang sit matam sangna semba conflict neba aduna bharat sarkar ngam thokna ta taragadi maiteina lansi akhoi thengna bangamwe